Tungan ba social media ki maru oiba I pau khara miyam da thamjage hauzik yamna kanna wathok oiriba Noida sector 143 scam ga mari lainana senabani haiba Kiranbala ko nupi amana zone da I love you Hairakhi haina zone gi mamana phongdorokle video mateka matang miyam da share tawjage Karigi ma adu haibado ma minam bangang kano yo maban tho e sila kaya gi singtha en adu bangang kano ingonda ayate ma na phone da kari I love you akhoi laye so khangda ngai ma na phone ti da I love you ne kau ti kari gino ai oi da bangai ngoi isor sina khangani ai di thamoi sengmane ai di minam thanam ba ai haite ai di mama wa gano na gano ta jo na yeng paisa phanga kanda mama hapta ma da paisa je jabun tha video asigi mapung phaba interview RK production ki YouTube channel da amuktang sangbiduna miyam na amuktang miyeng tabiyo haibu aphamsu thamjari makha tarakpa update CM BIREN da Bondhu haina kahoning drabanina Kouraroi Mr. BIREN haina kauragani haina Keranjit na phongdokre Manipur ki Chief Minister N BIREN amasung Congress ki MLA Keranjit ani gi marakta phongdoknarakpa wafam singi manungda yamna taba nungaiba wafam kaya su yauri Chief Minister N BIREN da MLA Keranjit na Honorable Chief Minister BIREN haidana Bondhu haina yamna nungsina kaurubada Chief Minister na mimang thongna asabu phongdokhiba adugi matangda ngasi mayang Imphal Kendrada Lok Sabha ki MP Angomcha Bimal okpagi thoromda Keranjina wa ngangloduna waphamasi phongdokhibani thoromaduda MLA Keranjina makha taraduna phongdokhibada Chief Minister BIREN na mangonda Bondhu haina kahoningdrabanina amuk hana Kouraroi Mr. BIREN haina kauragani BIREN bu kari yengduna kalakadoribano haina MLA Keranjina phongdokhi hairi Maitai amasung maitai pangaldi singda khundaba yadribani kanagumba kharagi higai wada mayo laigumsi haina El Ramesorna phongdokre maitai amasung maitai pangaldi hauzik singda khundaba yadribani maram aduna aikhogi lamasida aikhoi yamna khudong thingai ni masida kanagumba kharagi higai wada aikhogi mayon laigumsi aikhoi nungsinana satpa mathau tai haina PDA gi chairman su oriba Kairau Kendra gi MLA Laurembam Ramesorna phongdokre Wafam ase Youth Guidance Club YGC Kairau Mayai Lekai gi nauna saba sanglen haunabi matungina ngasi sangaduna miyamna khusinabagi thoramda athoiba mithungi warol piraduna mahangna phongdokhibani MLA Ramesorna makha taraduna haikibada hauzik matam asida huran sinthi lutpat amadi gengi thabak mayam ama satharakpana lekai gi club sing asi yamna lingna leiba mathau tare tungan ba lup singdagi demand gumba toroglabadi miyamna su losin biganu club sing natraga police station singda pau piduna aikoi punna thingnaminasi haina mahangna phongdokhi Handak selga mari lainana tungan ba mapamani da thokiba thodok sing adu yamna thamoi songna nungaite asigumba huran sithi gi phataba thabak sing thoktanaba drug yonba sing thengnaminaba amadi club ki naha sing yamna lingna lahenningi hainasu mahangna phongdokhi